ꯏꯌꯥꯝꯕ ꯀꯩꯅꯣ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯠꯇꯦ ꯅꯨꯡꯁꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯅꯨꯡꯁꯤꯅꯁꯦ ꯀꯣꯏꯅꯁꯦꯕꯨꯗꯤ ꯍꯥꯏꯔꯣꯏ 너사 구티두가 헤이티벌 하이 고이다두가 누파가 쇼밤이봐 하 엉엉 요요 케이 누파도 좀 시가이나 어이 자윈드비 샥티비 너그 뭐만 야우다바는 비 고이동만 브라샤 하 잘라와다 내봐줘 살로 동문비야 파워비시디에 자슬로 ꯕꯦꯝꯃ ꯏꯀꯥꯏꯕꯗꯣ ꯈꯔ ꯈꯪꯅꯔꯗꯤ ꯐꯗꯧꯅꯤ ꯆꯣꯏ ꯊꯤꯡꯖꯤꯜꯂꯛꯄ ꯃꯁꯦ ꯑꯩꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥ ꯑꯦꯞ ꯑꯁꯤ iOS ꯑꯃꯗꯤ Androidꯗ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯧꯗꯨꯅ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯅꯨꯡꯁꯤꯕꯩꯅꯤ ꯅꯨꯡꯁꯤꯃꯟꯕꯩ ꯑꯁꯤ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ 헤로니나 ꯊꯦꯡꯅꯒ ꯂꯥꯛꯏꯃꯤꯅꯦ ꯍꯥ ꯉꯥꯏꯅ ꯍꯜꯂꯦꯕ ꯍꯦꯛꯇ 서포터를 올리는 가이드나 헤로이는 가이드로 헤로니 가는 간절히도 ꯇꯧꯊꯣꯔꯛꯄꯅꯅꯦ ꯍꯤꯡꯆꯥꯏ ꯌꯦꯠꯇꯕ ꯉꯥꯛꯇꯅꯤ ꯅꯪ ꯇꯧꯔꯛꯀꯗꯣꯏꯁꯦ 아씨 양 와래 다저 거우어디 뭐 핫게 할 따브러 이신 꼭 해 이제니 시 어이 너 시계 도정이너 너띠 아이나 두명에다가 그 동작을 로미노 봐 어이 너 빠밤비 동은비 그는 넌 밤시야 하 너만 또 이까 강미도 깨기 놓아 봐 나때 다저 나때 바봉나 거우러 가이바기 거우바 정확바니 아이 개말 안 받아오디